Hindi namduna tamhanbagi matangda yaningdaba phongdoknarakle state laingaki phirep laukthokadabane Sharad Handak India ki Home Minister Amit Shah na awang nongpuki state nipan da Hindu bu compulsory subject ama oina class 10 phawba tamhanaba wafam phongdorokliba sige matangda state laingaki oiba chapchaba phirep ama miyam khangna laukthokpam thui haina political analyst laihau tabam Sharad Chandra Saramana pausi asiga wari sanabada phongdorokle apunbagi saktamda kaihangane sanatomba One Nation One Language ki thawong ama oina Hindi lon asibu laibak asida paktaknana chap manana sizinahannaba mawongda handak central government sa tharagliba thawong asina laibak asigi apunbagi saktamda kaitharaknabagi masak oigani haina Manipur University ki Manipuri Department Assistant Professor waliba Naurem Sanatomba na phongdorokle democracy da chanadaba thawong ne Dhanavir Handak Union Home Minister Amit Shah na India gi awang nongpok state ni Panda Hindi lonbo compulsory subject amoy na class 10 phawba tamgadawani haina phongdokliba wafam ase democracy da chanadaba thawong amani haina social scientist Dr. Dhanavir Laisram na phongdorokle Chingi district singdagi su afaspal okthoknaba honagane chief minister Tampaki police station mapan na konba mafam singdagi afaspal laukthokibagomna lemhoriba district singdagi su laukthoknaba honagani haina CM Biren na phongdokre BJP Khundrakpa Mandal amasung Peace and Development Coordinating Committee PDCC na sinduna Imphal East ki manung chanba Yumnam Khunawge Lainingtho Puthiba Lampak ta pangthokiba taramna upugi thoramda CM na phongdokhiba ne ayaba yauduna health camp tawba yaroi lanai NGO amadi civil organization singna matam ge health camp sing pangthokbada health ka mari lainaba authority dage ayaba yaudrabade yaroi haina Directorate of Health Services ki Director ki Razona Thokpa Cherola mana haide Manipur bu masak takliba Khuman Lampak Sports Complex ayung thildana sanaroi singge numidangdana drug saba singge mafam oire India bu yamna Pamjarabadi India da Charkhro Haina Pakki opposition Luching bi Mariam Nawaz na Imran Khan da haikre Pakistan ki Prime Minister oiramba Imran Khan na matam pumbada India ki punsi mahinga amade India lainga ki nungaiba kaya thagatunata lairiba adu India bu yamna pamjabagira pamlagadi India da Charkhro haina Pakistan ki opposition Luching bi Mariam Nawaz na ngarang haikre Pakistan Muslim League Nawaz PML N gi Vice President Mariam hairiba Luching bi ase hana Prime Minister oiramba Nawaz Sharif ki machanupi ne mahakna makhatana phongdokhibada Imran Khan na India da Charkhravade masagi laingak amabu chapchana ngakpa ngamdaba no confidence motion da Maithiraba Prime Minister amagi matau tamjaningai oiba khudam ama oina India gi su oiragani haina karemna phongdokhe matam pumbada Imran Khan na India ase miyoi amana amabu khwaidagi wangna ikai khumnaba laibak amani haina thagatunata laikhiba misakni haikhe Prime Minister oiramba Imran Khan na haukiba irai numit ke numidangda jati da piba warol amada non confidence motion asigi mangoina mahak makhatana Prime Minister oina lairambagi khudong chabadi laikhibane Mahak India ki mayokta kaidongnungda leite mahak pu support tauba yumlona ba laibak singgi yamlaba miyam sing lai haiba wafam sing mahak na phongdokhiba laikhibane super power amata na India bu namthaba ngamloi amade India ki mayokta thabak tauba su ngamloi India na hojek su Russia da sanction thambagi mahutta Russia da ki thau laide maning tamna laidiba India laibakta kanagumba amata na detect tauba ngamloi Pakistan amadi India laibak ani ase nongma khakta da ningtamba phangminakhibane European Union Ambassador na Pakistan da hairamba amade tauramba thabak sing adumag India da su tawkhibani haiba wafam sing Imran Khan na phongdokhe mahaki wafam sing asibu singnaraduna Mariana Imran Khan ngaure haina miyam da haikhe Imran Khan na matam pumbada India bu thagatuna laire mahakna India ge chatnabida thajaduna matau tamduna laire India da su non confidence motion gi thokdok kungatare lakthokiba laikhre matam adu da miyoi amatana Indian Constitution amasung democracy amade ethics ki maramda karigumba wafam amata kanagumbana phongdokhiba laite BJP gi Luching ba Baspaisu no confidential motion da bot ama khaktang da maithi ki ba laike matam adu da mahak mayum da tuminna chatke matam adu da mahak na Indian Constitution amadi laibak asige hostage ki maramda wafam amata Khan gum na phongdoklam de haina Mariam na mahaki Twitter da thangji numitta leptana wafam sing ase thagalakhibane kanagumba kharana mahakna pairamba power adu mangkhiba matamda miyoi adu angaubaga pangkak oi mataw asigumna Khan makuttage power sakhibada natana mahaki party da su mahakpu tanthok pirakpada mahak angaubagum wangang khe thabak tawkhe
महांगना इंडियाबु यामना नुंगसिरबा अमदि पामलबदि पाकिस्तान असि थादोक्तुना इंडियादा कुमखिबा यारगनी हाइना सही 94 सुरबी पाकिस्तान मुस्लिम लीग नवाज की लुचिंग भी मारियाम नवाज नमियामदा फोंदोखिबने।